May semling may tajalakpadagi singdura sire headache. Ngara yopung ni palom tarakpada sekmai PS na koliba khong patagi lema khong phawgi marakta tingba ISD power line ama khurkhulam khaida semling da khanghaudana lema khong power station dagi mai thajalakpadagi mai semba mioi ama singduna kanba nangdana laikhidra hairi laikhidraba mioi adu kanto sabal dagi nong thongbam lokendro sahi yangkhai apokpa laikhidraba and chana jawba kawi hairi Malem ngando mi hata sena pa oigani thajaba IRB person ama phare mahaki yum thugairaga pochai singmai thana ba honaram le hadi kaksing PS ki manung chanba kairak muslim makhale kai kairak tagi test potaba kenel lambida thasigi taraum dugi numidang waram pung taru makhairom tarak pada masagi car creta manung da nungwaina kaptuna halam khiba singa kham malem ngan ba chahi yangkhai ma thoi apokpa CS parijat maite test pura awang lekai mi hat adu sena ba oigani hana thajaba lai khidarba malem ngan baga lekai amata da Taret suba IRB ki parcel ama kaksing police na fare hari farba IRB parcel adu ki mameng salam oken maitai sahi kuntramapan apopo salam thabal maitai kawi mahak taret suba IRB ki rifleman number 1710259 ne kaksing district police commando da kumja 2018 dagi attest tawduna hojik DSP ops kaksing ge gari driver oiduna serau da thabak mafam oiduna leibane hari police na salam oken phakreba paw tabdagi ngara ayuk laikhidraba malengan bagi imung manung amade khoi saunaraba lekai miyamna oken gi mayumda thomjilakpuna yumgi thongnau thugaiba yauna imungda leba pochai sing mai thaduna manghanna bahonakhe adomona makaksing district police amade commando kaksing unit ki masing yamlaba team singna matam chana sangsenduna miyamgi irang do control tawbadagi yamna sauna ama atade thohodre hoju phawbi oina malengan bagi mihar adu karigidam kamdawna sathakibano mihar adu oken masamakna satharibra kana senari bagi habasu sabchana khangbangabdri hari mihar adu gi sabchaba langla langjal khangdok pangamna ba makhatana thijin humjinna bagidama kaksing police na faraba salam okenbo ngarang kaksing gi duty magistrate ki mamangda puthoklaba matungda numit 10 gi oina police custody remand lawkhre hari Amaronda Malenganda Mihara Sigimatang the same Kiba Joint Action Committee against the brutal killing of Singakam, Malengan Bamaitena Malengando Mihachi the Senabasing, Narang Paubugi Manung the Pagatuna Logi Oiba Sapsaba Tabak Lokat Kadabani Natrabadi J. Sinamatanginumitagi, Makal Makakiagi Kungsang Sing Sang Silagani Haiba, Warol Yauna, Tungan Waka Sing Taxiladuna, Manipur Minister Yumnam Kemsan, Unaduna Wakat, Warol Amasu, Pisin Kibalai Krabani. AR Loktok Naba and Samna Taksan Krehari, Manipur the ink tapa masungtang dulaitaba pibam hanjan hanana bagidamag serasagi Assam Rifles Loktok Laga atopa portion sindok naba all Naga Students Association Manipur the Sim Minister Y Kem Sanda Ibesero Piduna Taksan Kreh Nagama Hiroshi Gilopasagi President T.S. Angte Sang Maring Amasung General Secretary Isak Saranamaina Kuyak Piduna Minister the Pitsin Kiba Memorandum Maduda Palebu Wapam De Sugi Makada Lebu Kuki militant group sing Mani Makatauna Naga Singi Lam the Towning but the Towhanduna Lady Masina Mia Marakta Tens at Hengat Hanbagalona Status the Tangdulaitaba Pibam Lakhana Bahona but the sound of Singnarakle Lamda Masda Kundariba Naga Singasi Santi Pamzaba Kambu Niluna Pur Masengi Marakta Nungsi Sana Himinabagi Wakal Sagalaga Lak Libane Kumza 1997 Indo Naga ceasefire agreement sa thaduna laktuna kumja 2015 ge August 3 de India government amasuk NSN gi marakta framework agreement khuyek pinanaba lambi yat khibane adubu Naga gi lamda apaspa thamjilak pasina Indo Naga peace process ta Taiwan naba ohaleluna India lenga ki thamoi seng dabadu uthokle status da hojik oiriba charang naba phibam asida Assam Rifles na suda leriba kuki militant singa naksinana thabak tawduna leire Masina Naga Miyamna Assam Rifles the Thazaba Malakpaga Lunana, Naga Miyamda Akitu Zumba Pawale, Ea Nakuki Singa Yamna Naksina Tabak Tauri Habaki Kudam Singimanung the Kumja 2025 ki February 22 da Hinglong Yaida, Ea Nakuki Militant Organization Singalunana, Senapati the Punis Seminaduna Miyamda Akitu Zumba Pawan K, in Puinaga Singi Kunama Oiriba Wapong, in Tanbiles the Haukiba Marstara Matoi the Kungak the Babuluja Singna, Saba Bunker Sing Assam Rifles and Sang Senduna Tugai Kiba Masung. Nupi amasung ahal yauna tangkul Nagagi mioi kunma thoi kuki militant singna Assam Rifles ki naton sumangda sangkai dagi pharaga pukhibagi thodo adu panba yai maram punamasi yenglaga Manipur dagi Assam Rifles ki mioi sing lauthoklaga atopa asan mira nairoi daba security force in thambina ba amasung Naga singi lamdagi aphaspa lauthoknaba demand tawre Langi say think Kangling at the Len Yauba Nongle Nuxina district Karada Akan Basay think Yapi Cray, Tasaki Tarani Twitaki Horaga Taramangaki Nuktil Pau with the Sitkiba, Kanba Len Yauba Nongle Nuxina.
Manipur gi tongan tongan ba district kharagi miyam amadi lawmi singda chaitheng kaya pikre mayum makai tekpagi Len Hogai Kibagi Awaba Kaya Mayoknari Haina Economically Backward Classes Development Organization Tadroko Serol na Pungdorokle Serol Sina Yen Salmapi Mahimarong Kaya Len na Putatuna Mahal Kraba Pambi Sing Adu Yenglaga Mamitagi Mapi Taduna Makopai Duna Kangli Aduga Nga Paraga Masama Susing Takliba Maruina Tanga Esigi Ngami Singi Loktak Pat Manungda Sizinaba Lulang Koi Injao Amadi Fishing Case Manungda Yoksaba Mapung Parba Nga Punamakso Akanba Nongle Nuksina Pat Ki Pumdi Kaya Purak Takaiduna nga phanaba kusukulai kya mang tahan khre haidi tasengna phaire lamta sajibu kalen tha khara sidi ngami singi sei khudingi awaba thani maramaduna maraibak thiraba manipur gi nongle nuksitna chaitheng piraba miyam amati lomi singi khanbiduna laingak namiyeng sangbiduna mateng pangbiyo haina Chief Minister gi puning singsilakle ITLF na Malem Thongam Sursanpur da sanglaktana bakhangalakle cyclist Malem Thongam na ngasi Sursanpur da sangnaba thorang tawriba se buffer zone thugaiba oina thokani maramaduna Malem Thongam na Kuki jo Len sanglaknabagi thorang adu handokadabani haina Indigenous Tribal Leaders Forum ITLF na khangalakle maitei amasung Kuki jo miyam gi marakta agreement understanding natraga settlement ama laktriba phawba Malem Thongam na hujik leidiba buffer zone ikai khumnaduna Kuki jo area da sangloidabani buffer zone lanselakna ba thorang tawriba se Kuki jo miyam gi sentiment hena asawba pohannabani haina lawgani haidi mahana maitei na khundariba square mile 650 gi manungda chaningom phamda satpa yai adubo Kuki jo gi lam da sangnabadi honaroidabani wafam asigi mayakta mahana Sursanpur sangnaba honabadagi pamdaba thodok thoklabadi mahak masana daita pujagadabani haide marasda ITLF women wing amasung atai mari lenaba volunteer singna section amasung mikumna hom singna lenabasu ITLF na appeal tawri nakalamaromda Sursanpur khongsar apanba pibagi maram sengdoktrabadi CM Banglo da khongjang sangsingani haina Malem Thongamna phongdorakhre Manipur da santi puraknaba amasung mahusagi punsida hanjelhananaba paujel puba Malem Thongam ki cycle ki khongsada se Thobal district ki Babu Bazar da Maitai Community Joint Coordinating Committee Y Kiam Sipai Hauka and Waithau MCJCC ki ima ibel kiana ngarang taramna oktuna phungning thawat khrei Sandel dagi Sursanpur satkegataba Malem Thongam ki santi khongsada du Sandel lengakna apanba pibadagi halakpagi lambida MCJCC ki Sandel dagi Sursanpur satkegataba Malem Thongam ki santi khongsat adu Sandel da lengakna apanba pibadagi halakpagi lambida MCJCC ki ima ibel singna Babu Bazar da oktuna phungning thawat kibane mahakpo taramna okpiduna phungning thawat pibagi damak Maitai Community Joint Coordinating Committee Waithau Kiam Sipai Hauka and Waithau bu apelo phongdokladuna Malem Thongam na hai idea of Manipur haibasida yumpham oiraga mahaki Kashmir gi khongsat mangoinana Manipur da leriba mipum khudingna nungsi sanana leminase amohana lamdam sida santi hanjal halase haiba paujalase pinana bagi damak Manipur gi district tara tarukta channaba pandam thambani khongsara si Mars taragani thoidagi Bisnupur gi miyamna yaifa thawjal galunana lamang dong kaithel dagi khongsan ba horakibane hena laibak thibadi ngara Indigenous Tribal Leaders Forum na thadrokpa serolda mahaki santi gi khongsara si Maitai singna khundaba 650 square mile manung khakta da chalu madudagi hendoklabadi afaba oiroi maroina Sursanpur da sanglakpa yaroi hana ki hen khangalakliba se Manipur gi lenga ki maikai dagi kari khongthang lokhat bigadagi haire ngasi Mars tara tarata Sursanpur da satkani haya tawriba mahaki khongsara siga mari lenana ngarangi lengakna ngase yupung mapon phawgi manungda warol ama phongdok bigadabani natrabadi ayupung trama thoidagi matam ama hekto da Chief Minister ge Banglo da sangsenduna khongjang sangsena ba phirep lawre hana Malem Thongamna phongdorakle Kuki immigrants sing na makhogi homeland sem na bo honari makai eng tapa hanjelakloi haina GPR na phongdokre loina Naga sing na lamgi mapu saning bagi wakhalon thadok triba makai idang asin loisinba ngamloi haina kohar na phongdorakre Kuki sing na Naga sing bu lamgi mapu ni haina masak khangliba makai Naga sing na Kuki ga leminabada kaiba leite khundaminariba singi marakta nungsi chana na eng na sikna leiba pami adubu Naga ki lam sing da Kuki immigrants sing na makhogi Kuki land homeland sem na bo honarakleba makai eng tapa hanjelakpa ngamloi Naga gi lamda Kuki gi homeland sembata Naga singna su kaidawnungda yasinaba porakloi haina Government of the People's Republic of Nagaland GPRN Eastern Flank Naga Army na phongdoraklei GPRN na thadrokpa serol amada lamgi mapu oireba Naga singna harawna sangjafam piriba du thawoidaduna Kuki immigrant singna 2025 ki June thada Imphal ukhrugi lambida winger driver ama phorakhiba amadi
2026 की February 8 Kuki militants Indian Security Force singa kusamnaduna litanda naga sing yum mai thaduna sungtau tawroidaba thabak kya tawrakiba laikre maduda tangkhul naga ki yum kulumdoi Kuki militant amadi Indian Security Force singa mai thadoke mapa lebakta ki selakhiba Kuki singa naga ki yum mai thaba ngamlakliba si Indian Security Force ki mateng yaubuna ne India lengakna Kuki militants sing bu khulai oina sizinaduna naga ki mayapta laihale naga ki lamda Kuki ki homeland semna bu honarakpada naga singna kaidonungda tumina liyengduna leiroi lamda karamba singda ki ngakthoknaba naga ki naha singna matam chupada sem saduna leigadabane tangkhul naga singna thokiba statement amada naga singna Kuki singa dalol etik tawba amade punna thabak tawminabada athingba thamkhibagi pherep adu GPR na sawgale oinana Indo Myanmar ngamkhai paringda thana dagi namli village sa thariba ugi business amade petrol diesel loinana sana thangba polam sing putok pusin tawbagi thaba asri khudaktage athingba thamle haina khanghalakle nakalamaromda Kuki Organization for Human Rights Trust Cohorna thadrokpa serol amada Kuki gi maikaidagi thoklibe irang ase makha tana chawthoraktana amadi maralajadarba misam kya ikai khumnare adubu naga army na tholakkibe statement amada ingtapa hanjalakna honariba thabak sing asi thawoidana Kuki gi misam ani hatok pikre Kuki misam ani hatkibada senamba sing adu phaduna athubada serak pinabagidama National Investigation Agency NIA bu athubada thigatpa hohanbigadabane naga army na naga gi nahasing bu makhogi lamnga na bu khongpam sena lepkadabane haina phongdokhiba amadi Kuki singna economic blockade amadi social boycott tawriba se handokadabane Maikai asomda leminariba phurup sing ekai khumnabu utkadabane naga singi lammapu saningbagi wakalon asi lairiba makai irang asi loisinba ngamloi Kuki zogi naha amadi leader singna violence ki thabaktagi lapna leinaba appeal tawruduna kohorgi serol isna makha tana hai India lenga amadi Manipur lenga na misang mikhai naidana ngak siangadabane khulai paiba singna violence amadi proxy action tawduna miyambu nam haduna puna honarakpadagi ngak thokadabane amana amabu ekai khumnaduna wari sananabagi thong launa hangle adubo aikoigi singmatada aikoibu mapaldagi sanglakpani haina tahanaba honarakpasingi mayoptadi matam chupada lepkani haina phongdoraklei masagi nupi pharuba jailda thajankhre haidi khainaraga leba masamaki nupi bu namduna pharaga purubagi case ka mari lenana yaripok sangam dabi makha lekaidagi MD Mujibur Rahman sahini putaret apokpa laikhidraba Habibur Rahman Judicial Magistrate First Class Imphal East na jail da thajan khrei haukiba March 13 da Porompat Police Station gi manung chanba hata ita khola da mahakiloi nabina angang singa school da lakpada lambi dagi namduna pharaga car amada namsillaga pukibaga mari lenana nupi adugi mabungna wakalakpadagi Women Police Station Imphal East na case lokhalaga wakat adugi matang da thigatpa horakibani APP na quarter thamkiba wafam de haukiba March 13 da victim adugi mabungna OC Women Police Station Imphal East wakat ama lankalaktuna mahaki masanupi adu kumja 2024 ge October thadagi Manipur Creative Academy da Assistant Teacher Computer Science amasung Female Warden oina thabak tawbane mahaki macha aniga konana hostel da lairakibani haukiba March 13 ge ayuk pung 9 makhai taba matamda ata ita khola da leba MCS hostel dagi Dulalend da leba school campus da masagi mathau oina angang sing puraga school da chatpada accused hairba mioi asigalonana mioi ahum natraga marina mahaki masanupi bu kidnap tawrang pukibane APP na makata na hai case asiga mari lenana tijinbada nupa adu nupi adigi khainaraga leiba nupa ne haiba khangba ngam ke amasung matrimonial dispute case hauze family court chathari hai ke kumja 2024 the victim asina accused ne haiba mioi adugi mathakta wakat ama IPC gi tongan ba section singki makhada tharakpadagi Women Police Station Imphal East na mari lenaba court charge sheet lankalaga laikhrabane March 13 gi thaudo adugi makha tarakpada tongan ba mafam singda nupi adu thibada victim adu thawbal mujingdagi phangbangam kibane loinana accused ne haba mioi adu su mafam adudagi phagalakibane victim adu wahang pahong sathabada mahakpu sakhangdaba mioi kharana kangkhong mari panba gari amada namduna pharaga machin melaga mafam khangdaba jaga amada puraga chatki tungda mahakpu puriba mafam adu thawbal mujing ne haba khangbangam lakhe amasung accused ne hariba khainaraga leriba mahakki mapuroiba adu thawdo adu da senai haba khangbangam lakhe hairi nupa aduna nupi adu namduna mahakaloirana leinaba khanghanke amasung madu yadrabadi mahakku hatkan hana ki
ꯄꯤꯍꯟꯈꯤ ꯑꯦꯀ꯭ꯌꯨꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕꯗ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥ ꯃꯨꯁꯇꯥꯛ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤ APPꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯀ꯭ꯌꯨꯁꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯂꯣꯠꯂꯒ ꯂꯩꯈꯤꯕꯗꯒꯤ ꯐꯥꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯂꯣꯏꯅ ꯀꯣꯔꯠꯅ ꯀꯦꯁ ꯔꯦꯀꯣꯔꯗ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯃꯁꯨꯡ APPꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯥꯔꯆ 30 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯇꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ICUꯗ ꯃꯩ ꯆꯥꯛꯄꯗ ꯑꯅꯥꯕ ꯌꯥꯎꯅ 10 ꯁꯤꯔꯦ ꯁ꯭ꯇꯥꯐ 11ꯅ ꯁꯣꯛꯂꯦ PMꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯥꯎꯊꯣꯛꯈ꯭ꯔꯦ Odisha government chalaiba Bhubaneswar laiba SCB Medical College and Hospital da ngarang pak chauna mai chakpada yamdrabada anaba yauna tara sire aduga atopa tarama thoira sokle haina Minister Mohan Charan majina phongdokre hospital da lakhiba Minister na hai mai chakpada da hospital adugi staff tarama thoirom soktuna leramba thengna ki amadi makhoi adu anaba sing soingamdana ba honabada sokhibane mahana hai mai adu electric short circuit amadagi horakhiba oiramba yai mai adu ayuk pung 2 makhai amasung ayuk pung 3 gi marakta horakibani pau adu tabadagi fire service personnel singna hospital changsinduna mai adu muthanaba honake Prime Minister Narendra Modi na hospital mai chakpada laikhidraba singi maphamda awaba phongdokre loinana laikhidraba singi imungi mi singda PMNRF tagi lupa lakh 2 ex gratia oina piragane haina lauthokre Odisha gi katakta laiba hospital amada mai chakpagi thodok thokibadu thamoi sona nongai tama poi laikhidraba singi awaba da sarug yare loinana asokpa singa do athuba matamda phagatpa oirasanu laikhidraba singi imungi mi singda lupa lakh 2 gi ex gratia iragane asokpa singdana lupa lising yankai piragane haina Prime Minister office na ex thadorpa warol amana hairi Yekna diba amasung landabada tengbang liba lebak singi oinadi Strait of Hormuz thingzingani hana Iran na phongtorakre nakalamromdana Iran gi landa mateng pangdaba US gi misang sing tungda aphaba oiro hana Trump na phongdokre Yekna diba amasung yeknaba singna landarakpada saugatpa lebak singi oinadi Strait of Hormuz makhatana thingzingani hana Iran gi Foreign Minister Abbas Araghchina phongdokre ngarang semi official students news network ta phongdokiba warol amada Foreign Minister Abbas Araghchina leba asina kaidonungda khutthokna ba lepnabagi phongdokiba laite amasung Israel amasung US ki marakta lan lepnabagi wafam sing khongdokiba su laite haike Malem gi oida thau puthuk pusin tawbada maroiba lambi ama oida Strait of Hormuz asileba asiga yekna riba amasung landabada tengbang leba lebak singi oina athingba thambani hanasu Foreign Minister Abbas Araghchina phongdokhe nakalamaromda West Asia da songnariba lan asi numit 13 ni sujilakpaga loinana US President Donald Trump na hojik soknariba lan asida North Atlantic Treaty Organization NATO amasung US ka misang oiriba lebak singna sawgalaktrabadi tungda aphaba oiroi hanasu akanba wafam sing thamkhe an Financial Times ka khanana unaba amada President Trump na Russia ga lan soknariba Ukraine da US na sauna mateng pangle matawsumna Europe lebak singna so Strait of Hormuz hangdokna bahona bada US ki mateng panggadabani haike